ꯐꯥꯎꯕꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 32ꯒꯤ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 12,000 ꯍꯦꯟꯕꯒꯤ ꯁꯦꯟꯐꯝ ꯍꯥꯎꯁꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ꯫ स्टेट असिदा समूगी प्रोजेक्ट लेरगदी अखोइसु उनिंगी हाइना एमएलए के मेघचंद्रना चीफ मिनिस्टर एन बीरेन पुथोखिबा बजेट पु सिंगनख्रे। इम्फाल सिटी की तोंगान मफम सिंगदा बॉम्ब पोखाई हनबदा मपुंग ओइना चेनबा पीएलए की लानमी अनि आईईडी अमदे मचाक सिंग कोनना इम्फाल वेस्ट कमांडो न फागत पंगमख्रे। बोर्ड ऑफ सेकेंडरी एजुकेशन मणिपुर लौबा चाही असिगे हाई स्कूल लिविंग सर्टिफिकेट एग्जामिनेशन नसिदगी हौख्रे। महाइरोई लिसिंग 59 लोमगी मराइबक एग्जामिनेशन असिना लेपकदौरे। खुरुमजरी टाइम्स ऑफ मणिपुर की मणिपुरी पाव मियंग ताबिरिबा मैम पुनमकपो असाप्रिया नतराम नोकचरे असिगे मरुई पावसिंग मचा खाइने पिजरे। ngasi sathaki ba assembly mifamda demand for supplementary grants lising ani taramapan kungi tongan ba department kuntrani thoigi apunba senfam crore lising kunma thoi khara henbagi senfam house na yetna ba yaudana pass tawkhre taramathoi suba manipur legislative assembly gi tara suba session gi nini chanma numita speaker y khemcha na supplementary demands for grant lising ani taramapan kungi demand sing pass tawna na ba house ta puthokhe। opposition की माइकई दिगी डिमांड सिंग असिगी मतंगदा वाफम सिंग थमलक्तबना अपुनबा डिमांड 39 गी अपुनबा सेनफम क्रोर लिसिंग कुनमाथोई खरा हेनबगी सेनफम असि पास तोखिबने। अमरोमदा हाउस के लीडर सु ओइरिबा चीफ मिनिस्टर एन बीरेना कंट्रोलर एंड ऑडिटर जनरल ऑफ इंडिया गे लिसिंग अनि 39 मार्च था फाउबगी रिपोर्ट हाउस टेबल तोखे। अमरोमदा इकोनॉमिक्स एंड स्टैटिस्टिक्स के इंचार्ज सु पोरिबा डेप्यूटी चीफ मिनिस्टर वाई जॉय कुमार ना इकोनॉमिक सर्वे मणिपुर लिसिंग अनि 39 कुन हाउस टेबल तोखी। स्टेट असिदा समूगी प्रोजेक्ट लेरगदी अखोइसु उनिंगी ममांगी बजट का हंदकी बजट का चप मानबगी अचौबा मम्मी तारी हाइना फाइनेंस की इंचार्ज सु पुरिवा हाउस के लीडर एन बीरेना कुमजा लिसिंग अनि कुनमाथोइगी पुथोखिबा बजट पु सिंगनरदुना एमएलए के मेघचंद्रना हाइख्रे। ऑपोजिशन के मेंबर के मेघचंद्रना मखा तारदुना चेना तरा हुमदोई पानबा बजट असी ख्वाइदगी तेनबा अमदी चममनबा बजट अमनी हाइना हाउस थमखे। तरामाथोई सुबह मणिपुर लेजिस्लेटिव असेंबली की तरा सुबह सेशन की नसी निनी सुबह निमित्ता स्पीकर वाई खेमचाना लिसिंग अनि कुनमाथोई की बजट एस्टिमेट खननबा हाउस पुथोखे। बजट अदु खनबदा ऑपोजिशन के मेंबर अहुम के मेघचंद्रा के हैस जॉय किशन अमदी ओ सूर्य कुमारना सरुक याखे। ऑपोजिशन मेंबर के मेघचंद्रना टूरिज्म सोशल वेलफेयर वर्क्स यूथ अफेयर्स एंड स्पोर्ट्स कॉमर्स एंड इंडस्ट्रीज फॉरेस्ट आर्ट्स एंड कल्चर अमदी पुलिस डिपार्टमेंट दा तोंगान तोंगान वफम सिंह थमखे। हारिबा डिपार्टमेंट सिंह असिदा बजट पिकना हापसिना करमना डेवलपमेंट तौगदौरिबनो। फाइनेंस की इंचार्ज ओइरिबा हाउस की लीडर ना हंदक पुथोखिबा बजट असिना स्टेट असिगी ओइना ख्वाइदगी तेनबा बजट अमने। पेज 13 खक पानबा बजट स्पेस असिना करी तौगदोइनो हाइबा वफम सिंह थमखे। स्टार्टअप स्कीम की मखादा स्टेट असिदा लेबा एंटरप्रेन्योर मसिंग लिसिंग मंगा चतुका मरिफुनिथोई रजिस्टर तौरे हाइना चीफ मिनिस्टर एन बीरेन हाइख्रे। ngasi manipur legislative assembly da opposition ki member oiriba surya kumar okramna hangkiba wahang amagi paukhum piraduna house ki leader oiriba chief minister n birena house haikre। mla ki hais joy kisan hanglakhiba wahang amagi paukhum piraduna revenue minister ke shyamna chahi asigi january 10 da thokpa office memorandum amagi matung ina state asida leiba lamsing asi leiba amadi yonba thingle haiki। makhatana mla ki hais joy kisana sericulture ki matangda hanglakhiba wahangi paukhum piraduna हाउस की लुचिंग ओइबतनतना फाइनेंस पुरिबा चीफ मिनिस्टर एन बीरेना जापान की सेंथंग मखादा लमदम असिदा सेरिकल्चर प्रोजेक्ट माई पाकना पाइखतनबगिदमक हौजिक फाउबदा लुपा क्रोर 413 लाख 19 की सेंफम स्टेट असिना फंगले हाइकी। इम्फाल की तोंगान मफम सिंगदा बॉम्ब प्लान तौदुना पोखाई हनबदा चेनबा PLA की लानमी अनि ngasi इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमसोंग नुपी पुलिस के पुनबा कांगबु अमना कगवादगी मारुति वैन अमगा कोनना फारे फारबा PLA की लानमी अनि अदु ngasi नुमिदांग इम्फाल वेस्ट डिस्ट्रिक्ट पुलिस की कॉन्फ्रेंस हॉल दा
पाउमी सिंगी ममांगदा पुथोकपगा लोइनना थौदोक सिंग अदुगी मरिक चुंबा पाउदम SPK मेघचंद्रना पीखरे SPK मेघचंद्रना फोंदोखिबदा फारबा PLA गी लानमी अनि अदु खागेंपली पंथक लैरक मखादगी सामुकचाम मूबी चाही यांखै हुमदोय अपोकपा लैखिद्रबा इबोयाइमा अमदे मोंगजम मयाई लैकाइदगी हौजकना लांगोल वाइरोक लैकाइदा लैबा हुइद्रोम निंगोल लाइरे लाकपम ओम्बी इवेमचा चाही 39 मपुरोइबा लैखिद्रबा इंद्र कुमार कवे मकोय अनि ngase yuk nongthil pung ama makhairom taba matamda angouba machugi maruti van registration number MN01S9757 ga konana fakhibane makoidagi IED ama remote control ama transmitter ama battery ama detonator ama 9mm gi maru ama aduga mobile phone ama fangbangam le haiki general public nasu kanaguma yam suspicious oiba kaiten phaminaba thabak tawminaba ise khangnari ni madi kanano kaino adu masak maming ikhang khang daba stranger gumba khara lakanda khara magi pattern nungja khitang vigilant oibiba jingnaba lairagadi koi police officer singi city OC yauri commando OC yauri ai samuk additional SP SDPO lainari masida akhangba any police officer police station da pau pibiraga khara verify tawbinaba adu maina cooperation khara pibiyo khoisu angamba thakta sigumba mi sinba marakta lalauba aina yadaba lalauba mayamna bom pokhai andana aso open leibase thingnaba honaba sida prajana su sajok pibiyo aina thamjage Board of Secondary Education Manipur na lauba chahi asige high school living certificate examination nasirege hokre masiga loina mahairoi lising kuntrama panlungi maraibak exam asina lepkadore ngasi ahoba numita English subject thokle hariba examination asida nupa mahairoi lising 18 ga nifu amade nupi mahairoi lising 18 ga chatruk kunmari punna mahairoi lising 39 chatruka humfu marina sarukyaduna exam center chamga nifuda exam pangthokle center khudingmakta board center ngakta oibeka loinana board ki akhanaba flying squad humfu tarana yingsinbagi thabak chathakre ngasi ayu angan badagi hauna yamlaba mahairoi kayana tongan ba exam center singda thonglakhibaga loinana exam haudungai mamangda magi school singi principal oja sing laktuna makoi gi mahairoi singda yaifu pausel pi kibaga loinana mahairoi singnasu makoi gi oja singdagi yaifu mangol niba uki class 10 gi exam asi lakliba march ki manga fawa chathagane Board of Secondary Education Manipur lauba high school living certificate examination lising anikun ngasi ahobo numita JEO Zone 4 Bisnupur na konba school taramari amade atopa district school singna Bisnupur district asida exam thanare ngasi TOMTV na khanana Nambol Higher Secondary School Nambol da chatuna yingsilubada ingna chikna exam tharamba thingnaki Bisnupur district ki oina punna exam thariba mahairoi masing ase lising ahum chatre ka kunma thoine Nakalamoromda Kwakta Center ki oina ngasi ahoba numita nupa marifu mari nupi marifu punna mahairoi chamaga humfu mari na exam thaki Nambol Higher Secondary School Center asigi OCL Badal Kumar na fondorakpada exam asida duty toriba invigilator sing atai staff sing security person sing JEO Zone 4 Bisnupur ki maikai digi supervising officer DITH Ragumani sing na luchingba official sing na matam chana laktuna cooperation pibiduna ingna chikna exam pangthoki masigi damak nungaiba fawe masida mahairoi singna su pungning leitana question paraga ibiu haiki ngasidagi haukiba Manipur board makhada pangthokliba HSLC examination moreda su mahairoi chamri ga kunipan na maipakna sarukyaduna pangthokpa hokre more government higher secondary school amadi St George High School da pangthokiba exam asida CCTV camera sijanaduna akanba security na pamdaba thodok sing thoktanaba ngak senbagi thabak chathare amade more da leiba cookie students organization asu mahairoi singda akaiba pidana ba haiduna school singya koibada leiki Board of Secondary Education Manipur Bosem na sinduna ngasidagi haukiba HSLC exam lising anikun Jiribam district ki manungda leiba exam center singdasu santi oina pangthokre district asigi oina Jiribam Higher Secondary School RK Sanatombi Devi Vidyalaya amadi Boro Bekra Higher Secondary School da mahairoi singna ingna chikna exam asida sarukya ke loinana center ahum asida apunba mahairoi chatruka koni thoina exam thari
Exam da invigilator singna thamoi sengna kathokpa amaga loinana sin panglabadi quality education purakpada khonglai yangna chenba ngamgani haina desam gi secretary general laisangthem lamyan bana phongdoraklei ngasi kwagaithil da leiba desam gi mayai loishangda desam amadi aims na sinduna pangthokiba paumi singa unaba amada laisangthem lamyan bana bosem na sinduna ngasidagi hauduna pangthokleba exam asibu kanglon chumna pangthoknabagida pandamda desam amadi aims ki apunba flying squad yankhai mari semduna examination center taratareta yengsinkhe yengsin khongchada da temple of learning da center taba tiny tots unique school ge mahairoi singna ngasigi oina khwaidagi niyom chumna exam thaba oikhe loinana center khara da khongban chenba amadi paktaknana sinabagi mami su chawna takhi Amoromda Pisak Macha Vidya Mandirda Miyoi Ahum Mahut Sinduna Tharambagi Damak Mari Lainaba Singda Haiduna Tanto Hankibaga Loinana Hiang Tangda Laiba Kumari High School Dagi Miyoi Ama Mobile Phone Season Narbatanatana Mahut Silambagi Damak Desam Amadi Aims na Oja Singda Haiduna Tanto Hanke Nakalamoromda Mahairoi Lupna Exam Yangshin Bachatpa Asi Exam Hall Manung the Changlaga Yang Banate Mapandagi Yangbada Asuk Yamna Soiba Uraga Exam Hall Manungda Invigilator Tariba Singna Udribasi Angakpopoi Loinana Thamoi Singna Sinpang number Oja Madi Quality Education Puraknaba Thangzilakli Bakongtang Asida Saugalakpapumna Mapusu Mahakna Tagat Pafundorake SSLC examination Hobaduguma Numit Amakangne Numit Asida Desam Amadi Emski Apunba Thomi Yankai Marina Saba Flying Squad Sing Manipuri Tongan Ba Examination Center Taraga Tareta Equator Yangsinki Wangoi Higher Secondary School dia campus ki wang mada khongban chen bagi mami khara taba ukhi desam amadi aims na hai di ba khongban chen ba sing adom madu thingduna madu ekhoina chelhan khide ai ba chejat sing kaya munum makha ekhoi phagalakhi oja sing gi maikai degi su hai di ba examination sing sa masi phajana conduct tawna bagi damakta ekhoida full cooperation aduma pibi rakhi aduga hiang thangda leiba Kumari High School hariba school ase masidagi miyoi ama mobile phone season narambata sunatana mahut tharaba miyoi ama aikoina thengnabadagi madu pau piraba matungda mahak ase expel tawkhiba adudi MD Nawaz Khan 40 mahaki roll number na 40947 hariba mahairo ase masi mahut tharambana maram oirakanda mahak expel tohonki Paugi marthana te me break amalo minase Marks Time Classes Chahi Khudingi Leptana Topper Puthokliba CBSE gi Amatangairaba Coaching Center Well Experienced Teaching Faculty Akhanaba Subject of Tawbagi Khudong Chaba Piri Batch amada 15 students agi hena logjade Admission form thazare form pishin bagi aroiba matam February 10 Akupa Moral gidamak lengsun biraksi Marks Time Classes Wangkai Mahubom Lampak Phone number 9436288300 natraga 7005268735 Break matungda mayam utaram nokchere hausika bok pakada ba pau pizare Aam Aadmi Party Manipurna Kejriwal bu ngarang Delhi gi Chief Minister ina wasak lokhibaga loinana ahumlak suba lenga ki sasan pairakpada nungai ba phongdokre ngasi Manipur Press Club ta pangthokiba pau gi mifam aduda AAP gi convener thodam mani harna Delhi da thangna ahumlak suba oina Aam Aadmi Party na chawna seat humfutara gi manungda seat humfunithoi phangduna mai paglakpa sina BJP gi session asi pamdre haiba leibak asigi konung oiruba Delhi gi miyamna mayek sengna takle haiki Free da Delhi da phangi basmai dana free da phangdri mai adagi isingi awaba hoji su toti ising lerga su chang manana chang naina ising phangdri aduna masida Delhi da free da ising piri basmai tawduna Manipur bazaar sing singi awaba si kogadi aikogi sarkar gi hojik tawriba si hena sarkar bu miyamna thagakani haiba wakalon sing asini All Manipur Students Union Manipur MSU Mayai Sangi Makada MSU Thobal District Committee na koina chatuna yengsilubada Tenopal District ki manung channa Machi High School awatpana pik thanduna leiramba thengnarakre Campaign for Total Education gi makada chathakiba yengsin khongchet atuda sarugyakiba singna komjale singani supna taruki December marida Matamadugi Lengakna Sangaramba School asi Yengsin Biba Watpana School building asigi ground floor natana first floor gi ka singdi ama forward season abayadana kang khathang oiduna lehore masida natana school asigi oina matik chaba toilet leitabana oza amadi mahairoi singda chawno khudong chadaba mayokna hale amade class 1 dagi 10 fawbada mahairoi chamaga 93 leibagi manungda
supnatagi oza manga khaktana takpi tambiri pumnamak asi yenglaga laingak na thuba matamda school asigi awat apa sing ase athuba matamda menkhat piu haina em suna apil torokle Mapari Ningsing Kollob Manil Nasinduna Taramathoi Suba Dr. TH Kishan White Token Amasong A Rajan Laikidabagi Kumon Thoram Uripoki Cherap Court Manakaliba Mapari Ningsing Kol the Pangthokre Thoramasida Manipur Human Rights Commission gi Chairperson Khaidem Mani Soram Tikendrajit Chairman Manil Amasong All Manipur Working Journalists Union Amjugi President Bijoy Kakching Tabamna Dice member Oike Thoramasigi Matangda Secretary Manil Yumlembam Kapurna Lura ba tangka kayada lamdam asida leiriba CSO singna lauriba thaudang aikhoina kaufam thokte matam leiba kibikta CSO pumnamak punsinduna hena faba iramdam mo ehenduna amade manilna makha tana laikhidraba sing asigi thawaina penana ba thabak thoram kaya tawminasi haina miyamda appeal tawkhe ningsing bayai madudi Dr. TH Kishan White Token amasung A Razen haukiba chahi lesingani supna mapangi February 13 Ukhrul District ke Kasom Khulenda masagi mathau tawringaida thokan indaba thodok amada NASIAN IM gi khutta laikhidabani imprisoned people se matung ta moina mu case tharaga hona jai adubu handakta 2019 ge November ke tarik kunda makhoina thagiba application adu court na reject tawkhre madamdi Hobson Ningsen punchi supagi dandi phange hena lawrasi aina akhoina ngasigi Tarama Thoirak Suba Dead Anniversary Pangtok Sebagi Madam Di Aquay Teng Taba Yaugana Tauna Paba Makoi Ahumna Takiba Ikeng Adu Aquay Apunman Manipur Amagi Damakta Punna Leminaduna Aquay Apunman Manipur Aba Sagat Pada Makoi Ikeng Singna Maigi Sembo Resuna Tuki Wakalonda Semjaba Sinjaba Dugamba Dead Anniversary program ne ya Manipurda Paksana Aina Yadabumongda Popi Netraga Opium Cultivation Chathariba Singasigi Mahuta Paksana Coffee Thanabagi Tabak Lokat Pangamnanaba Coffee Board of India ke meeting Makada Manipur Khadi and Village Industries Board na Ukhrul District ke Ramboi Ramba Khulda Yangsin Khongchat Chatkre Hariba Khongcharaduda Japan digi expert ani haibadi Chairman of Alternative Plan for Opium Poppy Sendai Japan gi Yutaka Agatsuma Amadi DMH Green Private Limited Tokyo gi Director Terauki Watanabe Loinana Manipur Khadi and Village Industries Board ki Chairman El Radhakeshwar Amadi atai official kaya su sarukya ke Board ki Chairman El Radhakeshwar na Paumi Singh da haikibada Manipur gi ching gi jaga sing haibadi square kilometer lesing kun chawwa asida kana bamaru oiba pambi sing khudam oina Coffee Pambi Singh Thaduna, Poppy Thabagi Mahuta, Senda Lambi Moina Changsinaba, Wanamina Singh Haiki. Manipur Khadi Village Industry na Paikat Liba, Coffee Thabagi, Coffee Plantation Sida, Kadai Power the Manipur the success Oigadegi Habado, Mediagi Amadi, Aduga official sing, Aduga Kanadagi, Japan Lakpiriba, Eagle Trade, expert, Sigalwinana, direct. Mafam sida hoiba coffee sing asi chanabra chanadabra masigi product asi kadai phaba quality leigedege leiroidege habidugi yengba lakpani ekoi yenge hoji phobada yengba matamda ekoi expert singna Japanese expert friend singsina masi success oire3年5年で実がなってるでしょこれは条件はとてもいいですよね何もしなくてもこれに彼のノウハウがコーヒーに対する肥料とか消毒とかというノウハウを彼がすればここの環境はとてもコーヒー栽培には合ってると思います ngasimak Japan degi experts anila raga hajik lambui hairaba Ukhrul gi district manung jana laiba khamna sida coffee plantation asi yamna drugs atai opium gumba adaga poppy gi plantation asi replace to no bi ke objective asida khadi and village board industries gi luching makha sida asi gi plantation gi site sing asi chathokre asom digi pukha lapa seeds coffee gi seeds ke asi su ngasi khuni si gi ningthau asida khuchin nakre paudam jerba cameraman Henry Galoina blessing yang my TOMTV news Ukhrul Lambui Indian Youth Congress na sinduna India ki oina thabak phamdana leriba singi masing khangdoknaba National Register on Unemployment State asidasu launch tokre thabak phangdabagi problem muthat kani hairamba BJP na ngasi thabak ta onthokpa ngamdre haina Indian Youth Congress ki secretary Sarifa Rahman na phongdokre
ngasi BT rota laiba Congress Bhavan da Paumi Singa unaba duda Sarifa Rahman na hai Mikhal mamangda BJP na black money purakani haikiba thabak ton thokpa ngamdaba seat laibak thibane National Register on Citizenship tawbagi mahut thabak fangdana leiriba naha singi masing khangdokpana hena phaba khongthang oigani Unemployment Register asiga mari leinana Young India ki bol haina chahi 19 dagi kuntra manga forward laiba singna talent hunt ama state asidasu pangthokani tungda khangalaba singna Delhi da March ki tang kulhumdoi da final talent hunt pangthokani India da thabak fangdabagi masing khangdoknaba phone number 8151994411 da miss call piduna survey asida mateng pangbiyu haina appeal tawki आज हम लोग यहाँ इकट्ठा हुए हैं एक ऐसे कार्यक्रम का लॉन्च करने के लिए जिसका नाम है यंग इंडिया के बोल। ये एक टैलेंट हंट सर्च है। जैसा कि आप लोग सब जानते हो कि अभी जो गवर्नमेंट है, द प्रेजेंट गवर्नमेंट, बीजेपी गवर्नमेंट, द रूलिंग गवर्नमेंट इज डूइंग नथिंग रादर देन गिविंग अस जुमलास। झूठ बोलने के अलावा वो लोग कुछ कर नहीं रहे हैं। ये गवर्नमेंट पावर में आई थी ये बोलते हुए कि दे विल गिव अस 2 करोड़ जॉब्स, 2 करोड़ जॉब वो हर साल में लोगों को देंगे। Thasi ke kunithoi fawba chathagadawa oja singe short term course in statistical package for the social sciences SPSS ngasi hodokre ngasi Manipur University ge UGC Human Resource Development Center da pangthokiba thoramaduda Mathematical and Physical Science ke Dean Professor K Jogindra Singh, Punjab University ke Professor Suresh Kumar Sharma, UGC Human Resource Center ke Director Professor L Tomba Singh amadi atai masak naiba miyoi kyana thoramaduda sarukya ke Wangang ki basingna oja sing amumuk asigumba short term course tawbagi tangai fadaba lai hairiba course asina mahi tambiri ba oja singda kanaba kaya piragani haiki ngasi nungthil pung ama taba matamda Jiribam district ke Babuparada laiba Kasturba Girls High School da Directorate of Information and Public Relation DIPR Government of Manipur na sinduna pangthokadauba 2 weeks short term course on basics of news reporting gi thormama K Sharat Kumar Vice Chairman Manipur Food Industries Corporation Limited na chief guest oiduna hodokre ngasi hodopagi thormadu da N Bankem Singh ADC Jiribam N Vidyananda Singh in charge course coordinator DIPR NG Biswajit Singh President All Jiribam Working Journalists Union amadi Mutum Maipak Sana Mangang Chairman Jiri United Committee JUC Jiribam na mathang sit na President amadi guest of honors oike Training program asigi matangda in charge course coordinator DIPR N Vidyananda Singh na phongdorakpada DIPR gi meeting makhada Jiribam district headquarters da ahanba oina pangthokpa training course asina journalism amadi reporting gi maramda naha oiba trainee singda journalism na samas ama semgatpada lamdam ama santi thambada lawgadoriba thogdang adubu khangan bada natana journalism bu career amoina khanbada khara makhaidi kana halagani haiki Journalism the Sintam Muriba Kango Sing Mitna Singna Lego Matotai, Okoina, Hariba district Asida, Santi Raksa, Tambada, the Ginuchi Chanana, Tambada Makogi, Jobru, Dusu, Madu Matotai, and a Kali, Aduga, Saruk Yagadoriva, training Asida, Mahiro Singsu, Makoida, journalism Carino, the news reporting Carino, Masicho Kogi, career Amawina. Makoida knowledge ama pibagi fundamental akoi DIPR gi state institute of journalism na ngasi tangtara teragi tangtara mapan hoga kontak United People's Front UPF Manipurna lisingani supna taretagi leptana chatharakiba Run for Your Nation haina mingthonba lamsang lamjen handaki 12 suba mega marathon lisingani 18da mapung fana pangthoknaba honabada Mateng panglakhiba sing khudingmakpu UPF ki maikaidagi thagatpa amadi tawbimal khangba ulaklei College ki oja singna matam kayadagi tanduna lakpa demand amoina taret suba UGC Pm regulation lisingani 19 chatna halu haina lakhiba dugi makha tarakpada Manipur government na haukiba February 13 da famkiba cabinet mifamna ayaba pibi kiba adugi damak fegokta gi oja singna Manipur gi chief minister N Biren amadi education minister Dr TH Radeshyam ga ngarang tongan na unaduna harawa amadi thagat phongdokre Fegoktana makhatana tayatopa cabinet minister Singh chief secretary principal secretary finance higher education gi commissioner university amadi higher education gi director busu thagat phongdorokle
India amadi Myanmar ani ki marakta afaba mari ama purakna bagi lambida ngasi more da laiba integrated check post ICP campus ta Indo Myanmar engineer equipment presentation haina mingthonba banner asigi makhada thorama pangthokre ngasi gi thorama du numit ungba matung pung 12 ga minute nifu dagi nungthil gi pung amaga minute nifu manga fawa pangthoki haire India gi maikai dagi GOC Eastern Command Lieutenant General Anil Chauhan 3 Corps ki Commander Lieutenant General Rana Pratap Kalita Brigadier Sunil Siran, IGAR South ke Brigadier Major General KP Singh ne sarukya ki. Myanmar ki maikai digi Lieutenant General Tun Tun Wang, Northwest Command ki Commander Major General So Tin Yang amadi atai makok thongba official sing su tharamadu da sarukya ki. Tongda Indian Army na Myanmar Army da tongan ba makhal gi engineer sing gi polam sing yauna atopa makhal kaya gi equipment sing Myanmar Army da mateng pangki. Nauka Hearing Aid Center Kumja lising ama chapan marifom do digi hona chai kuntramanga hena Notice India ahan hearing aid clinic mo ina lereklaba Nauka gi info center ma hangjare TV ma phone gi konjel loinana nil khongum fam na tabang ngam dabigi awaba mayok na dibna al koding mag wabi rugano Nauka Hearing Aid Clinic tanga simak lenshin direktuna completely invisible water resistant amadi rechargeable oraba digital hearing aid hapiu tabang ngam gi pangal wana badom gi khangna chana ba single power si tambio ai khoi gi leifam di Nagamapal Main Road Phawai Sangmam Laikai near Community Hall mobile number na 6009545159 Admission open. The Knowledge Homeboarding cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter-wise test, individual attention, regular feedback and parents-teachers session, free personal counseling. For details, please contact the Knowledge Homeboarding cum Coaching Center, Hata New Chekon Road. Break matungda mok makhata ba pau pisari. Lamdam asi art and culture amasung sana khonabada maming chatlamba lamdam amu oiram labasu ngasi di drug ki lamda khumang chauksinba lamdam amu oirakle haina filmmaker Aribam Shyam na phongdokre. Ngasi konung lampakta laiba lamyan basanglenda Manipur Cultural Integration Conference na senduna laikhidraba Maharaj Kumar Priyovartage chamaga supna mapan laksuba mapokumon thoranga mari leinana pangthokiba memorial lecture gi thoramda sarukyakiba filmmaker Aribam Shyamna lamdamasi missing yamdabana maram oiraga laiminari ba ikoi masel gi marakta nungaitaba wakhalon kaya thadoktuna nuksibagi marina chetna punnana bohonasi chingama sung tamda lairiba Chingama sung tamda leriba iraicha kayagi marakta amato oibagi wakhalon laklaba matamda chawkhatpa purakane amaromda chingi lamda paktak nana thariba popi pambi singa sigi mahutta atopa ikhoigi semit londa kanaba yaba pambi singna mahut sinena bohonasi hainasu Manipur miyam gi pungning chingsingki adun yardi conference da kujiyawjege kayumba amaga punyan beya khaidok na kitab no hatred om de koi chakal si love da punyan dira de koi lepa se amna aini am ki bulan trakni amna hatred si le talaba ko na ta ne amaga Mapalamda layeng bada igi awaba leiraroi Helping Hands for People Manipurna mathau tarakpa ipi bangam lagani haire Hiramasigi matangda Mezor Khulda Laiba Manipur Press Club ta Paumi Singa Unabama da Helping Hands for People Manipur gi Secretary Premjit Moirang Themna Phongdorakpada State asigi Lairiba Hospital ahum Rims Jenims amadi Siza Hospital da mathau tarakpa blood sing pibagi Odisha na based toba Odisha Blood Donors Corps Group na National Award pirakle Blood Donors singi network ama semkibaga loinana state ki mapalam da chatkiba singi blood pibangam lagani Helping Hands na miyam gi mateng pangduna lakli amadi makata na mateng pangduna ba pandam thamli haiki si bokta sigi stage sida yokshalaiba ngasigi national award phangaiba then koigi pan India Blood Donors Network ki part ama oina koina work to ngamjare iba koi stage tas asi yorangna bohona bada yamna chauna mateng pangbirakhiba maroina kano si Jenims ki okay, Dr. Sujit, adagi Rims ki Dr. Barindra, then Shija ki Dr. Bijoy, adagi
masigi mathakta akhoi mani kana helping hands for people manipurna tawjariba thabak thorum kharasida akhoi thajabidana hena interest location bidana akhoi gi blood donors oina akhoi gi kano da mateng pangpiriba punamak kuzo akhoi gi handak national award phangakpa sida masi mayam sigi sarukni akhoi khatagi na te habtuma ai thamjage Hauzik chathariba assembly session asiga mari leinana thokaning ba thodok sing thoktana ba Imphal West Commando na laukalakpa cheksin tharangi sarugam waina ngase ayuk Lamphel Police Station gi manung janba chingmairongda leiriba Manipur State Legislative Assembly gi koiba mafam singda paksana yum changduna thiba humagi thabak chathakre Imphal West ki Additional SP Operation Amarjit Lamabam gi mideng makhada Imphal West Commando gi team amana ayuk pung 3:35 dagi Nipan adubai fawba yum marifurom da changduna Lairamba miyoi sing masa khangdokpagi thabak chathake adumainamak thoidokpa mifami pundi yaukide hairi Nakalamoromda Imphal West Commando Bazar Unit na su ngasi numidum gamatong City Police Station gi manungchanba Kasturi Thong Nagamapal Parking Boragali amadi Dharmasala gi koiba mafam singda paksana combing operation chathakre numidum gamatong pung ama adubaidagi pung amaga makhai fawa chathakiba thiba humbagi thabak aduda Chaurakna miyoi marifu manga rom masa masagi saktak che puthokanduna masa khangdokpagi thabak chathake Maduda masagi saktak che yaudaba miyoi 13 makhatana verification chathanabagi damak laukatuna City Police Station da sinakre Ngarang numidang wairam pung mga minute 10 rom taba matamda CDO Thawalna Khongjom Bazar Auto Parking dagi RPF PLA gi self style captain ama fare haire Farba miyoi adudi Kakching Khunau Thingnam Laikai dagi Mayang Langbam Somorjet Elias Peter Chahi Kuntrataret Apokpa Laikhidraba Yaimani Hairi Mahaki Army number na 25142003 batch kini Thaudoga siga mari leinana Khongjom Police Station da case ama file tawkre Khunai asida thokliba thaudo watho kayagi mami artist singna yekliba lai singda mayek singna tai haina Art and Culture gi Commissioner M Join Fongdokre wafam asing asidagi hauduna tha sigi kun fawba Palace Compound laiba State Art Gallery da Art Society Manipur amade Manipur Cultural Integration Conference na sinduna pangthokadauba taruk suba Maharaj Kumar Priyovarta Singh Memorial Art Exhibition lesing ani kun haudopagi thoramda fongdokibane pangthokiba thormadu da chahi asigi Maharaj Kumar Priyovarta Singh Memorial Art Award amade Honorable Mention Award sukhusinagane Art Exhibition haudokpagi thoramadu gi athoiba mithunglengi wangang laduna Art and Culture gi Commissioner M Join Fongdokibada Exhibition asida nupi exhibitor taret yauna exhibitor nifuna sarukyare nupi exhibitor masing yam khalakpa se chauthok chaningai ne lamdam asida thokliba wathok kayagi mami layek pasingna yektuna miyambu wakhal tahanbada mateng pangni haiki Moigi yeiba puthoraiba sidi moina khalliba ningibodu moigi turida makoi makhutida masana masak thokna magi puning wakhal amata oina adumaina yekpa adugi magun tai aduna tungdasu yamna ano artist mayam thulakkhini aduga government gi side su aikoina artist sing asi yokhatnabagi damakta aikoigi tonganba kari tawbu yaba haibasi koi honorable minister ga tanaraga koi kari tawsigena khana jagani The Good Karma Foundation Thangana Chingkha Laikai da dustbin marifu khinkre Thanga Chingkha Laikai da leiba electric post khuding makta install toriba dustbin ase foundation asige member Hafizam Manithoina mahaki laikhidraba mayamba ning sithoi gi mingda kathokpani hari Haraurau Tangkham Gram Panchayat ki pradhan Laisang Them Kulachandra gi meeting makhada Lion Club of Imphal Valley amadi and Manglem Charitable Eye Clinic na sinduna Haraurog da leiba pradhan gi yumda ngarang diabetes khangdokpa amadi vision screening camp tama pangthokre pangthokiba camp atu da maika yadom gi miyoi humfulom na lemna layengki lairabana maram oiraga layengba ngamdaba miyoi kya leiba miyoi kya na ngarang pangthokiba camp asida masada leiba nungaitaba sing yengthokpagi khudong chaba du supeki Hapta ama chupna chatharakpa nifumanga suba annual college week ngasi DM College Teachers Training Institute da loisingkre ngasi loisinbagi thoramadu da sarbiakiba physical education gi faculty Professor H Surendra Singh nam School singda mahairoi singna oja singda discipline kai tharakli ba sing asi kharada oirabasu semdok nabagi pandamda
ओजासिंगदा ट्रेनिंग पीबगीदमक एनुअल कॉलेज वीक असे पांथोकपने हाइकी कॉलेज वीक असिदा स्पोर्ट्स नतना कल्चरल अमदे लिटरेरी के ओइबा प्रोग्राम सिंगसु पांथोकी ट्रेनिंग कॉलेज होइबना स्कूल सिंगदा छात्र सिंग व्यवहार कायथरिबो सोइदरिबो मैमसे ओजा सिंग ट्रेन पी मतम मोइन खरा दरसु स्कूल दा छात्र सिंग ने माना ताकनगदो ताकना मोइ तमजा होना बस सिगी कॉलेज सिंग COVID-19 हाइना खंगनरबा लाइचर असिना हौजिक फावबदा इंडिया याउना लेबाक कुंदा संदोरख्रे हौजिक फावबदा लाइना असिना हुबई प्रोविंस दा मियोय चामा सेनखिबगा लोइनना चाइना खक्तदा सेनखिबा मिगी मसिंग निंगथौकाबा नुमित फावबदा लिसिंग अमगा चत्रेका हुमफुतरा यौख्रे मसिगी मथक्ता हौजिक फावबदा लाइना असिगे कन्फर्म ओइरबा मिगी मसिंग लिसिंग हुमफुतरा चमरी यौख्रे हुबई प्रोविंस की हेल्थ कमीशन के रिपोर्ट अमगी मतुंग इना अनौबा कोरोना वायरस की केस लिसिंग अमगा चमापन कुंट्रा हुमदो यनौबा केस अमसु थेंगरे हाइरी कुमजा लिसिंग अनि तरानिथोइदा दिल्लीदा थोखिबा निर्भया गैंग रेपता चेनरिबा बंदी मरीबु तांका कयारक थौरी यान्दुना हाटकदबनी हाइना कोर्टना राय पीख्रबा मतोंग यैथोक्तुना लाखिबादु लाक्लिबा निंगथौकाबा नुमित्ता न्यू दिल्ली गी तिहार जेलदा थौरी यान्दुना हातनबा एडिशनल स्टेशन जज दमेंद्र राणाना वायल पीख्रे लाक्लिबा मार्च 3 गे अयुक पुंग 6 ताबा मतमदा तिहार जेलदा फांसी तौदुना हातनबा वायल पीख्रबा मुकेश सिंह पवन गुप्ता विनय शर्मा अमदी अक्षय कुमार ममांगदसु कयारक हन्ना कोर्टना फांसी तौदुना हातनबा राय ताखिबा लेख्रबने ngarang New Delhi gi ahumlak suba term gi oina chief minister gi wasak laukraba आम आदमी पार्टी की लुचिंगबा अरविंद केजरीवाल की लेंगाकना लौखलकदबा अनौबा खोंगथांग ओइना दिल्लीदा लैरिबा लेंगा के महिलोइसंग सिंगदा सीसीटीवी कैमरा फिट तौबगा लोइनना महिरोय अमसुंग ममा मपा अनि की मरक्ता सक उहन्नबगी ngasi famkiba केजरीवाल लेंगा की अखनबा कैबिनेट मिफमना वारेप लौख्रे अनौबा खोंगथांग असिना लेंगा के महिलोइसंग सिंगदा तमलिबा महिरोय सिंगना स्कूल अदुदा करी तौरिबगे हाइबदु मोबाइल फोन की मतेंगना ममा मपा सिंगदा सुंगसोय सोयदना उहन्नबा फिरेप लौखि अमसोंग अथुबा मतम की मनुंगदा लेंगा की महिलोइसंग सिंगदा तमगदौरिबा मोबाइल एप्स अदुगी पासवर्ड सिंग महिरोय सिंगी ममा मपा सिंगदा खुसिननबा वारेपसु लौख्रे लौखलकलिबा नौबा खोंगथांग असिना ममा मपा सिंगना महिरोय सिंगना स्कूलदा करी तौरिबगे हाइबदु हक्थेंगना उबा फंगलगनी हाइखि जाएगा दिल्ली के लोगों को बस एक ही फोन नंबर होगा आपको दिल्ली सरकार से कोई काम कराना है उस पर फोन कर दो उधर से वो आपसे पूछेंगे जी हम आपके घर कितने बजे आए आपका काम करने के लिए कितने बजे फ्री हो आप कहो जी मैं रात को 8 बजे फ्री हूं मैं तो लेट आता हूं दफ्तर से रात को 8 बजे दिल्ली सरकार से कोई आदमी आपके घर आएगा एक तो पूरी दिल्ली में सीसीटीवी कैमरे लगाने का चलने वाला है कल कैबिनेट है हमारी कैबिनेट में प्रस्ताव पारित होने वाला है और उसके बाद हर स्कूल की हर क्लास में हम सीसीटीवी कैमरे लगाने वाले हैं सरकारी स्कूलों के और जो पेरेंट्स होंगे उनके फोन पे हम पासवर्ड दे देंगे तो आप अपने बच्चे की क्लास लाइव देख सकते हो कि मेरे बच्चे की क्लास में अभी क्या चल रहा है इससे जो है एजुकेशन का स्टैंडर्ड बहुत बढ़ेगा और तीसरा एक अभी हम स्कीम बनाई है कि जितने भी लोगों को सरकार में काम कराने पड़ते हैं रिश्वत देनी पड़ती है आप हौजिक अमुक सानबगी पाउ All Jiribam Sports Association AJSA Jiribam na sinduna February gi tang ahumdagi Jiribam Higher Secondary School Playground da team 15 na sargyaduna chatharakiba Tarahumdoirak Suba Jiri Cup Invitation Football Tournament Lisingani Kungi Nasi Nungtil Sanakiba Quarter Final League ki ahanba match da FC Lamjau Amadi WYFC Wangjing Panjil ama chanaduna draw oikre Aduga Nungtil Sanakiba ni Suba match na PYA Kairangna UBFC bu Panjil Mari amada Mighty Bapiki Hayengi match da Chiru SC ga Amofa Moiranga Sanaragani
Friends Colony Welfare Association asenduna Tamil Nadu da February gi tang 13 dagi 13 fawba numit humni chupna pangthokiba nipan suba MTI Pro National Muay Thai Championship ta sarukya khiba amadi championship asida gold silver amadi bronze medal lawrakraba sanaroi sing okpagi thoramama Mantripukhi Friends Colony da pangthokre thoram adu da lamdam adu gi medal lawraklaba sanaroi manga da achamba khudol pot sing piduna ikai khumna bodki Matamgi matung ina thangta masana si national abadi international gi thakta sports amo ina sanarakpa sida yalhongai degi leijarakpa safilan fiasi sizinabada khudong chadabana maram oiduna miramgi firol na mahut sinbagi fibam ama lakpa si khananaba apunba Manipur huyan lalong lup ki miding makhada yening dress and designer thangta masana da sizinagadaba huyan lanfi haina mingtonba fizolama nauna puthokre ngasi fizol adu miyam da fonggok pangamari lenana Manipur Press Club ta pangthokpa Paugi mifam amada apunba Manipur huyan lalong lup ki General Secretary Chongkham Ranbirna lamdam asida yalhongai degi hongna loina duna laklaba thangta ase haujikti sports ama oina national amadi international gi thak fawa yoraklabanina hana degi leizaram laba safi lanfina chingba singa se seasonaba yaraktabana maram oiduna mapal lamgi fizol ama husin khiba sida thangta gi masak mawung ase mangkhiba yabagi fibam amada leire maram asina asigumba fibam asidagi kannanaba hanadagi leizaraklaba thangtagi masak mawung asi lauduna matamga chanaba mawungda fizol asi sembani loinana hairiba fizol asi lamdam asida thangtabu subject oina tamnariba school singdasu season hanaba hotnagani hairiba fizol asi laitin gi oiba maram amade culture ga mari leinaba thabak thoram singdadi hanadagi season aduna lakba fizol sing adumak season agani haina makna makhata ke तंगाई फतना अखोगी ओइबा यामना कल्चर की ओइबा मतंग लापा मतंददी हानगी अखोगी पा इपुगी पाना की लेजरिबा नान साला सिनबा खावन थाइनि सिनरम हाइबा तारेको हाइबा पोसिस अखोई काइदना दुम थमजरी बसिसु थमजगी गनि नसिदि तै अखोइना हे मुत्रि गाइदि माने से लाइबि को हाइबा सिदि मुतंगना थमजगी गनि हाइबा दुसु ngasi putokiba fizol asigi matangda yening dress and design gi proprietor Okram Tondon Leimana lamdam asida thangta sanariba sing asi lairaba imungdagi horakpa angang singna ayamba oi maram asina hairiba sanaroi sing asina anobo fizol asi leibada khudong chananaba installment gi khuthangda leibagi ayaba supigani haiki Sports day ngasai gi atai football sanaba kaidoba mayam di paisa paiba mayam na senjau paiba mayam gi sanaba oina tare na thangta sanaba sidi ngasai gi sel pai daba ngak toi banina sai moi onda khudong cha daba leibagi thangta sanari bangang ni paisa pai daba gi kaidoba leibada khudong cha daba kaidoba mayam leibadu yengjaraga ina instrument system da puthokja bane Kamakhya Social Youth Club Hyangthang mamang lekai na sinduna Hyangthangi KSYC ground da chathariba ahanba state level led S Tomba Memorial Day and Night for Men A side open super soccer tournament lisingani kungi ngasinini janba numita sanaki bahanba match da Sanjembam FC na Haida Hyangthangu Panjil Mari ahumda maithiba pikre adugo ani suba match da sanaki badana OGS Maijrauna FC Hyangthang B bu Panjil Mari anida maithiba pikhi Nasinung tilfona kiba pauche singda kari kari maru iba paugyaw kiba ge habidu mayam puna kamina se Pandam Manipur Legislative Assembly gi nini suba numit Department Kuntra Nithoi gi lupa crore 19 lakh chanipangam humfu lising chamapan 38 pass tawkre Keranjit na CM da hangkre Home Department na State Security ki mathau taba polam sing karamba matamda fangan ga doribano piga daba item sudri suraba matamda mapung fana fangan gani Chief Minister aikhoi gi poni koba project ama launch tawduna poni yok pahokre Kangla Pau Security personnel sing da che gi peti piramba farm blacklist tawre polam sing recover tawna bohonari Chief Minister lalakta kaithel farm diba street vendor sing protection PU Mirabai Street Vendor Act lising amagatara mari chana bahore Shyam Kumar Mahairoi lising kuntranipan chatrupka humfumari na thaba HSLC parikya hokre loisilakpada maroiba paw mukana Assembly gi mifam da tongan ba demand kuntrani thoi gi apun ba senfam lupa crore lising kunma thoi henba gi senfam house na pass to pray
स्टेट असिदा समूगी प्रोजेक्ट लेरगदी एकोइसु उनिंगी हाइना MLA के मेगा चंद्रना चीफ मिनिस्टर एन बीरेन पुथोखिबा बजेट पुसिंगख्रे इम्फाल सिटी की तोंगान तोंगान मफम सिंगदा बॉम पोखाई हनबदा मपुंगोइना चेनबा PLA की लानी अनि IED अमदी मचाक सिंगा कोनाना इम्फाल वेस्ट कमांडोना फागत पंगमख्रे Board of Secondary Education Manipur Lauba Chahi Asigi High School Living Certificate Examination Nasidagi Hokre Mahairoi Lising Puntrama Panlom Ge Maraibak Examination Asina Lepkadori Ngasigi wenadi matang asida Manipuri Paulo Shinjare Paumiyeng tabi ba me ampun mukpung ASHAPRIYA nam kana kromzai